ꯃꯌꯥꯝꯕꯨ ꯍꯟꯕꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯍꯦꯄꯤ 2024 ꯃꯌꯥꯝꯗ ꯋꯥꯔꯤ ꯃꯈꯥ ꯇꯥꯖꯔꯛꯂꯒꯦ ꯋꯥꯔꯤꯁꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯁꯛꯇꯤꯅ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯎꯕ ꯃꯇꯝꯗ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯦꯞꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯅꯪ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯤ ꯅꯪꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯂꯥꯛꯄ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩ ꯍꯥꯟꯅꯅ ꯈꯪꯉꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯅꯨ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯄꯥ ꯑꯗꯨꯅꯗꯤ ꯌꯥꯈꯤꯗꯦ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯂꯦꯞꯄꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯄꯥꯗꯨꯅꯁꯨ ꯑꯩꯕꯨ ꯀꯅꯥꯝꯇꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯅꯪꯗꯤ ꯍꯥꯟꯅ ꯌꯥꯝꯅ ꯄꯥꯝꯈꯤꯕꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯅꯤ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯅꯪꯅ ꯑꯩꯕꯨ ꯄꯨꯂꯤꯁ ꯑꯣꯏꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯛꯇꯤꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯛꯇꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯒ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯔꯛꯇ ꯉꯥꯡꯅꯕꯅꯤ ꯅꯈꯣꯏ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯛꯇꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯗꯤ ꯍꯥꯟꯅ ꯑꯐꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯔꯥꯜ ꯂꯩꯇꯕ ꯀꯌꯥ ꯁꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯃꯃꯥꯡꯊꯛꯇꯗꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯒ ꯌꯦꯛꯅꯕ ꯑꯣꯏꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯪꯉꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯒꯤ ꯃꯃꯤꯠꯇ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯂꯩꯈꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯁꯥꯎꯔꯛꯄ ꯃꯇꯝꯗ ꯃꯤꯁꯤꯡꯗ ꯅꯨꯡꯅ ꯊꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯟꯈꯤꯕꯅꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯟꯅ ꯁꯨꯅꯕꯩ ꯊꯕꯛ ꯑꯁꯤ ꯂꯦꯞꯄꯁꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯏꯄꯥꯗꯣ ꯃꯁꯤꯒꯤ ꯈꯥꯈꯤꯁꯤꯒꯤ ꯃꯔꯝꯗꯒꯤ ꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯈꯥꯈꯤꯁꯤꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕ ꯄꯥꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯐꯠꯇꯕ ꯊꯕꯛ ꯑꯃꯇ ꯇꯧꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯅꯪꯅ ꯑꯩꯕꯨ ꯊꯤꯡꯕ ꯉꯝ ꯇꯥꯔꯒꯗꯤ ꯊꯤꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯂꯝ ꯑꯁꯤꯗꯤ ꯑꯩꯅ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯁꯍꯔ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯑꯩꯕꯨ ꯀꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯃꯥꯡꯗꯕꯨ ꯀꯅꯥꯕꯨ ꯂꯦꯞꯄꯤꯒꯗꯨꯔꯤ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯤꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯍꯥꯏꯕꯗꯤ ꯃꯄꯥꯒ ꯃꯆꯥꯒ ꯑꯗꯨ ꯌꯦꯛꯅꯕ ꯑꯣꯏꯈꯤꯗꯨꯅ ꯂꯝꯕꯤ ꯑꯇꯣꯞꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗ ꯆꯠꯅꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯨꯂꯤꯁ ꯐꯣꯔꯁꯁꯤꯡ ꯑꯗꯨꯕꯨ ꯁꯛꯇꯤꯅ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯣꯏꯅ ꯀꯧꯈꯤ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯥꯏꯕꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯒꯨꯟꯗꯥꯁꯤꯡ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯁꯤꯕꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯐꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯃꯍꯥꯛꯅ ꯄꯤꯔꯛꯂꯤꯕ ꯑꯣꯔꯗꯔ ꯑꯗꯨꯗꯤ ꯁꯥꯟꯇꯤꯅ ꯇꯥꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯒꯨꯟꯗꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯁꯥꯟꯇꯤꯅꯗꯤ ꯈꯪꯂꯤꯕꯅꯤ ꯁꯥꯟꯇꯤꯅ ꯅꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯛꯇꯤꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁꯁꯤꯡꯅ ꯒꯨꯟꯗꯥꯁꯤꯡꯅ ꯅꯣꯛꯁꯟꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯛꯁꯟꯕꯁꯤꯗꯤ ꯃꯁꯤꯗ ꯑꯩ ꯈꯥꯡꯕ ꯉꯝꯃꯣꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯈꯤ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯃꯗꯨꯗ ꯁꯤꯕꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯗ꯭ꯔꯦꯁ ꯑꯁꯤ ꯁꯦꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯑꯩꯅ ꯁꯍꯔ ꯑꯁꯤꯒꯤ ꯐꯠꯇꯕ ꯍꯧꯗꯣꯏꯁꯤꯡ ꯑꯁꯦ ꯁꯦꯡꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯗ꯭ꯔꯦꯁ ꯑꯁꯤ ꯁꯦꯠꯄꯗꯒꯤꯗꯤ ꯑꯩꯅ ꯃꯗꯨ ꯂꯣꯏꯅ ꯉꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯊꯥꯕ ꯀꯤꯗꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯛꯇꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨ ꯄꯨꯂꯤꯁ ꯑꯣꯏꯔꯝꯕꯅꯤ ꯃꯍꯥꯛꯁꯨ ꯃꯤ ꯀꯌꯥꯃꯔꯨꯝ ꯍꯥꯠꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯤ ꯀꯌꯥꯃꯔꯨꯝ ꯐꯥꯈꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯀꯤ ꯗ꯭ꯌꯨꯇꯤ ꯑꯗꯨ ꯇꯧꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤꯕꯅꯤ ꯃꯍꯥꯛꯇꯤ ꯁꯍꯤꯗ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯛꯇꯤꯒꯤ ꯃꯄꯨ ꯑꯗꯨ ꯄꯨꯂꯤꯁ ꯑꯣꯏꯗ ꯇꯥꯔꯒꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯃꯊꯧꯅꯥ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨꯕꯨ ꯐꯥꯔꯗꯨꯅ ꯀꯩꯗꯧꯔꯒꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯁꯤꯡꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯨꯈꯤꯒꯅꯤ ꯃꯗꯨꯗ ꯁꯛꯇꯤꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯛꯇꯨꯅ ꯄꯨꯖꯈꯤꯁꯅꯨ ꯑꯗꯨꯕꯨ ꯃꯊꯪꯗꯤ ꯃꯗꯨꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯣ ꯀ꯭ꯔꯥꯏꯝ ꯇꯧꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯀꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯑꯀꯤꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁ ꯐꯣꯔꯁꯁꯤꯡ ꯑꯗꯨ ꯁꯤꯕꯥꯒꯤ ꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯐꯥꯕ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯁꯤꯕꯥꯒꯤ ꯃꯤꯁꯤꯡꯅꯗꯤ ꯁꯛꯇꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯁꯛꯇꯤꯅ ꯂꯣꯏꯅ ꯐꯥꯗꯨꯅ ꯄꯨꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯁꯤꯡ ꯑꯗꯨ ꯃꯥꯏꯀꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯈꯥꯏꯗꯣꯛꯈꯤꯕꯅꯤ ꯁꯥꯟꯇꯤꯅꯁꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯌꯥꯃꯔꯨꯝ ꯐꯥꯏ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯁꯨ ꯁꯣꯛꯈꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯁꯛꯇꯤꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯃꯗꯨꯗ ꯁꯥꯟꯇꯤꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯒꯤ ꯏꯄꯨꯅ ꯇꯧꯈꯤꯕꯗꯨꯒ ꯌꯦꯡꯅꯔꯨ ꯇꯥꯔꯒꯗꯤ ꯃꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯛꯇꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯍꯥꯏꯖꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯥꯟꯇꯤꯗꯤ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯁꯛꯇꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯖꯤꯜꯂꯝꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯁꯨ ꯃꯊꯧꯅꯥ ꯂꯩꯅ ꯃꯁꯤꯒꯨꯝꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤ ꯇꯧꯒꯗ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯒꯣꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ
ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯛꯇꯤꯅ ꯍꯥꯏꯔꯛꯏ ꯏꯄꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯅꯠꯇꯅ ꯑꯇꯩꯗꯤ ꯂꯣꯏꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯌꯥꯝꯃꯟꯈꯤꯕꯗꯒꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯗꯨ ꯍꯥꯞꯄ ꯆꯠꯂꯛꯇꯕꯗꯒꯤꯗꯤ ꯐꯠꯇ ꯍꯥꯎꯊꯤ ꯄꯨꯅꯕꯒꯤ ꯇ꯭ꯔꯛ ꯑꯗꯨꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯈꯣꯏꯕꯨ ꯖꯦꯜ ꯇꯝꯅ ꯂꯣꯏꯅ ꯄꯣꯔꯛꯈꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯀꯌꯥꯗꯁꯨ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯁꯛꯇꯤꯅ ꯁꯤꯕꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯃꯠꯇꯗ ꯂꯣꯏꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯗꯨꯗ ꯌꯥꯎꯔꯛꯏ ꯁꯛꯇꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯁꯤꯕꯥꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯦꯁꯤꯄꯤ ꯁꯛꯇꯤꯅ ꯐꯥꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯌꯨ ꯁꯦꯡꯗꯕ ꯁꯥꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯒꯤ ꯂꯤꯛꯊꯠꯄ ꯗ꯭ꯔꯒ ꯌꯣꯟꯕ ꯃꯤ ꯍꯥꯠꯄ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯀꯌꯥ ꯃꯔꯨꯝꯕꯨ ꯂꯣꯏꯅ ꯐꯥꯈꯤꯕꯅꯤ ꯁꯛꯇꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯈꯕꯔ ꯀꯌꯥꯗ ꯃꯦꯒꯥꯖꯤꯟ ꯀꯌꯥꯗ ꯂꯣꯏꯅ ꯐꯣꯡꯈꯤ ꯁꯛꯇꯤꯅꯗꯤ ꯁꯤꯕꯥꯅ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯈꯤꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯂꯣꯏꯅ ꯐꯥꯈꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯟꯇ꯭ꯔꯤꯗꯨ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯥꯈ꯭ꯔꯦ ꯑꯃꯠꯇꯐꯥꯎ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯕꯥꯗ ꯇꯝꯃꯤ ꯃꯄꯥꯗꯨꯅ ꯃꯟꯇ꯭ꯔꯤꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯌꯨꯅꯤꯐꯣꯔꯝ ꯅꯧꯅ ꯁꯦꯠꯄꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯧꯅꯥ ꯐꯔꯤꯕꯅꯤ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯑꯩꯅ ꯄꯨꯂꯤꯁ ꯑꯣꯏꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯏꯍꯟ ꯇꯥꯔꯒꯁꯨ ꯂꯧꯊꯣꯛꯄ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯎꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯁꯁꯄꯦꯟ ꯇꯧꯊꯣꯛꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯁꯦꯠꯇ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤꯗꯨꯁꯨ ꯀꯃꯤꯁꯅꯔ ꯑꯗꯨꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯏ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯁꯂꯥꯝ ꯀꯣꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯣꯠꯄ ꯉꯝꯈꯤꯗꯦ ꯃꯔꯝꯗꯤ ꯁꯛꯇꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯊꯥꯡꯅ ꯌꯥꯟꯈꯤꯕꯅꯤꯅ ꯃꯍꯥꯛ ꯀꯣꯠꯄ ꯉꯝꯈꯤꯗꯕꯅꯤ ꯃꯗꯨꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯂꯥꯝ ꯀꯣꯠꯄ ꯐꯥꯎ ꯉꯝꯃꯟꯗ꯭ꯔꯦꯅꯦ ꯍꯥ ꯁꯛꯇꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯪꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯒꯅꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯁꯍꯔ ꯑꯁꯤꯒꯤ ꯑꯦꯁꯤꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯄꯩꯈꯥ ꯊꯥꯔꯤꯕꯗꯨ ꯑꯦꯛꯖꯥꯝ ꯅꯤꯡꯊꯤꯖꯅ ꯊꯥꯗꯨꯅ ꯄꯥꯁ ꯇꯧꯕ ꯅꯠꯇꯦ ꯃꯍꯥꯛ ꯅꯣꯠ ꯇꯧꯗꯨꯅ ꯄꯥꯁ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯑꯦꯁꯤꯄꯤ ꯑꯣꯏꯍꯜꯂꯤꯕꯁꯤ ꯑꯩꯈꯣꯏꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯦꯛ ꯇꯧꯍꯜꯂꯨ ꯂꯣꯏꯅ ꯅꯀꯂꯤꯅꯤ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯆꯩꯅꯥ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯃꯟ ꯈꯨꯝꯍꯧꯔꯣ ꯃꯍꯥꯛꯄꯨ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯃꯟꯇ꯭ꯔꯤꯗꯨꯁꯨ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯀꯃꯤꯁꯅꯔꯁꯨ ꯁꯥꯎꯗꯨꯅ ꯂꯩꯍꯧꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯁꯛꯇꯤꯕꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯀꯧꯈꯤ ꯁꯛꯇꯤꯕꯨ ꯀꯃꯤꯁꯅꯔꯅ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯁꯛꯇꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯊꯥꯡꯅ ꯌꯥꯟꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈꯤ ꯁꯛꯇꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯣꯛꯇꯣꯗ ꯍꯜꯂꯛꯏ ꯃꯌꯨꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯕꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯣꯝꯕꯨꯂꯥ ꯊꯥꯗꯨꯅ ꯁꯛꯇꯤ ꯑꯁꯤ ꯊꯕꯛ ꯇꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁꯛꯇꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯛꯇꯤꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯅ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯊꯧꯅꯥ ꯐꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦꯅꯦ ꯍꯥꯏꯗꯨꯅ ꯅꯛꯅꯔꯛꯏ ꯃꯆꯟꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯛꯇꯤꯅ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯕꯕꯥꯒ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯧꯆꯣ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯗꯨ ꯊꯥꯖꯤꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯃꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯁꯛꯇꯤꯗ ꯌꯥꯝꯅ ꯁꯥꯎꯕꯅꯤ ꯁꯛꯇꯤꯁꯨ ꯕꯕꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯏꯃꯥ ꯑꯩ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯟꯇ꯭ꯔꯤꯗꯨꯅꯗꯤ ꯃꯍꯥꯛꯅ ꯊꯕꯛꯇꯒꯤ ꯇꯜꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯄꯥꯗꯨꯅ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯟꯇ꯭ꯔꯤꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯈꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯗ ꯃꯈꯥ ꯇꯥꯔꯛꯏ ꯊꯕꯛ ꯑꯁꯤ ꯌꯥꯝ ꯅꯤꯡꯊꯤꯅ ꯐꯖꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯅꯪꯒꯤ ꯊꯕꯛ ꯑꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯇꯣꯞꯄ ꯑꯃ ꯇꯧꯔ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯁꯛꯇꯤꯗꯨꯁꯨ ꯅꯣꯛꯊꯣꯔꯛꯏ ꯑꯩꯕꯨ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯄ ꯅꯠꯇꯦ ꯑꯩꯕꯨ ꯄ꯭ꯔꯃꯣꯁꯟ ꯄꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯁꯤꯄꯤꯗꯒꯤ ꯗꯤꯑꯦꯁꯄꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯉꯛꯄꯅ ꯂꯣꯏꯈꯤ ꯃꯍꯥꯛ ꯍꯔꯥꯎꯔꯝꯕꯗꯨ ꯃꯃꯥꯏ ꯍꯟꯖꯤꯟꯈꯤ ꯁꯤꯟ ꯑꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯥꯛꯏ ꯀꯃꯤꯁꯅꯔ ꯑꯃꯁꯨꯡ ꯁꯛꯇꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯏ ꯁꯛꯇꯤꯅꯗꯤ ꯀꯃꯤꯁꯅꯔ ꯑꯗꯨꯗ ꯑꯩꯅ ꯄꯨꯂꯤꯁ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯊꯣꯛ ꯊꯥꯛ ꯇꯧꯔꯒ ꯄꯨꯂꯤꯁ ꯑꯣꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯃꯤꯁꯅꯔ ꯑꯗꯨꯅꯗꯤ ꯅꯪꯕꯨ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯄ ꯌꯥꯗꯦ ꯅꯪ ꯈꯛꯇꯅꯤ ꯁꯤꯕꯥꯒ ꯃꯥꯌꯣꯛꯅꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒꯤ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯑꯁꯥꯎꯕꯗꯨ ꯎꯈꯤ ꯃꯗꯨꯒꯤ ꯑꯁꯥꯎꯕꯗꯨ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯗ ꯂꯣꯏꯅ ꯊꯥꯗꯗꯨꯅ ꯁꯤꯕꯥꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪ ꯈꯛꯇꯅ ꯁꯤꯕꯥꯒ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯁꯤꯄꯤꯗꯒꯤ ꯗꯤꯁꯤꯄꯤꯗ ꯄ꯭ꯔꯃꯣꯁꯟ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯁꯛꯇꯤꯅ ꯗꯤꯁꯤꯄꯤ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤꯗꯤ ꯀꯤꯕꯅ ꯂꯣꯏꯈꯤ ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯑꯦꯁꯤꯄꯤ ꯑꯣꯏꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯅꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯗꯤꯁꯤꯄꯤ ꯑꯣꯏꯔꯛꯇꯥꯔꯒꯗꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯤꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯛꯇꯤꯅꯁꯨ ꯃꯄꯥ ꯇꯥꯅꯕꯒꯤꯗꯃꯛꯇ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯗꯤꯁꯤꯄꯤ ꯑꯣꯏꯔꯕꯅꯤꯅ ꯐꯠꯇꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯐꯥꯔꯗꯕꯅꯤ ꯅꯣꯡꯃꯗꯤ ꯁꯛꯇꯤꯁꯨ ꯅꯨꯄꯤ ꯃꯌꯥꯝꯒꯤ NCC ꯇꯧꯐꯝ ꯀꯦꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯁꯛꯇꯤ ꯎꯕ ꯃꯇꯝꯗ ꯁꯛꯇꯤꯗ ꯉꯥꯎꯖꯈꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯚꯥꯁꯟ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯚꯥꯁꯟ ꯄꯤꯕ ꯍꯩꯇꯦ ꯍꯥꯏꯕꯗꯤ ꯋꯥ ꯉꯥꯡꯕ ꯍꯩꯇꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗꯤ ꯍꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯈꯣꯏꯗ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯦꯛꯅꯤꯛ ꯈꯔ ꯇꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯇꯧꯅꯕꯒꯤ ꯇꯦꯛꯅꯤꯛ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯒꯣꯄꯥꯜ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯑꯦꯛꯁꯟ ꯀꯌꯥ ꯇꯝꯕꯤꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯒꯣꯄꯥꯜ ꯑꯁꯤ ꯗꯁꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯉꯣꯟꯗ ꯆꯩꯅꯥ ꯀꯌꯥ ꯐꯪꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯛꯇꯤꯅ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯁꯨꯝ ꯇꯝꯕꯤꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯑꯣꯏꯔꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯍꯥꯏꯔꯤꯕꯁꯤ ꯁꯥꯟꯇꯤꯕꯨꯅꯤ ꯃꯍꯥꯛꯅ ꯁꯥꯟꯇꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯗꯨꯅ ꯎꯞꯄ ꯆꯠꯄꯒꯤ ꯅꯤꯌꯣꯝ ꯑꯁꯤ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯟꯇꯤꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯝꯕꯤꯗꯕ ꯌꯥꯗꯕꯅꯤꯅ ꯂꯩꯈꯣꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯎꯞꯄꯒ ꯆꯠꯈꯤ ꯁꯛꯇꯤꯅ ꯇꯧꯔꯤꯕꯁꯤ ꯁꯥꯟꯇꯤꯗ ꯂꯛꯅꯔꯤꯕꯅꯤ ꯁꯥꯟꯇꯤꯁꯨ ꯁꯥꯎꯗꯨꯅ ꯂꯝꯕꯤꯗ ꯃꯈꯣꯡꯅ ꯃꯊꯟꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯁꯛꯇꯤꯅ ꯁꯥꯟꯇꯤꯕꯨ ꯇꯥꯟꯅꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯛꯇꯤꯅ ꯁꯥꯟꯇꯤꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯖꯩ ꯁꯥꯟꯇꯤꯅ ꯑꯃꯨꯛ ꯂꯩꯈꯣꯝ ꯇꯩꯔꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯛꯇꯤꯗ ꯀꯣꯟꯁꯤꯜꯂꯗꯨꯅ ꯁꯛꯇꯤꯕꯨ ꯑꯃꯨꯛ ꯂꯣꯏꯅ ꯇꯩꯍꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯛꯇꯤ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯑꯁꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯤꯕꯥꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯁꯛꯇꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯊꯤꯡꯖꯤꯜꯂꯛꯂꯦ ꯂꯩꯉꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯃꯥꯏꯟꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯑꯇꯩ ꯕꯤꯖꯤꯅꯦꯁ ꯀꯌꯥꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯁꯤꯜ ꯅꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯔꯝꯗꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯀꯃꯤꯁꯟ ꯄꯤꯔꯝꯕꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯗ ꯆꯌꯦꯠꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔꯤꯁꯤꯡꯁꯨ ꯂꯣꯏꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯇꯥꯃꯣꯅꯒꯤ ꯌꯀꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯤꯕꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯥꯡꯇꯣꯞ ꯈꯟꯅꯕꯒꯤꯗꯃꯛꯇ ꯖꯇ꯭ꯔꯥ ꯍꯨꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯕ ꯁꯤꯟꯕ ꯂꯣꯏꯈꯤꯁꯅꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯌꯦꯡꯂꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯣꯡꯃꯗꯤ ꯁꯤꯕꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯛꯇꯤꯒ ꯊꯦꯡꯅꯈꯤ ꯃꯗꯨ ꯁꯤꯕꯥ ꯍꯣꯏ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯁꯛꯇꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯨꯝꯍꯩꯒꯨꯝꯅ ꯄꯥꯡꯊꯣꯛꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯁꯨ ꯑꯉꯛꯄꯅꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯕꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈꯤ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯪꯉꯤ ꯃꯗꯨꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯛꯇꯤꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯛꯇꯤ ꯃꯊꯟꯇ ꯋꯥꯔꯧꯖꯈꯤ ꯁꯛꯇꯤꯁꯨ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯛꯇꯨꯅ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯦꯕꯜꯗꯗꯤ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯤꯇꯦꯁꯟ ꯑꯗꯨ ꯊꯦꯡꯅꯈꯤꯗꯦ ꯁꯤꯕꯥ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯔꯤꯅꯣ ꯏꯃꯥ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯃꯤ ꯑꯃꯗꯒꯤ ꯇꯥꯔꯤ ꯅꯪꯅ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗꯨꯁꯨ ꯃꯃꯥꯡꯗ ꯃꯄꯥ ꯐꯝꯗꯨꯅ ꯂꯩꯕꯅꯤꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯈꯤꯗꯦ ꯐꯣꯟ ꯊꯝꯃꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯁꯨ ꯐꯣꯟ ꯊꯝꯈꯤ ꯃꯃꯥꯗꯨꯅꯗꯤ ꯁꯤꯕꯥꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯃꯕꯨꯡ ꯑꯍꯟ ꯑꯁꯤ ꯀꯧꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯛꯇꯤꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯤ ꯑꯇꯣꯞꯄꯗꯒꯤ ꯐꯪꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯞꯇꯨꯅ ꯐꯣꯟ ꯇꯧꯔꯛꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯈꯪꯂꯝꯂꯒꯅꯤꯅꯦ ꯑꯩꯅ ꯃꯤꯕꯨ ꯍꯥꯠꯄꯁꯨ ꯉꯝꯃꯤ ꯑꯃꯁꯨꯡ ꯃꯤꯕꯨ ꯑꯣꯠꯄꯁꯨ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯃꯗꯨꯗꯒꯤ ꯃꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯕꯗ ꯀꯧꯒꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯅ ꯀꯧꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯣꯏꯅ ꯀꯧꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯟꯅꯒꯤ ꯁꯛꯇꯤꯗꯨ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤꯗꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯣꯡꯕ ꯌꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯈꯤ ꯁꯛꯇꯤꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯨꯅ ꯐꯝꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥꯗꯨꯗ ꯁꯥꯟꯇꯤ ꯆꯪꯉꯛꯏ ꯁꯥꯟꯇꯤꯁꯨ ꯃꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯕꯥꯇꯣꯟ ꯇꯧꯔꯛꯏ ꯑꯇꯣꯞꯄ ꯄꯨꯂꯤꯁꯁꯤꯡꯁꯨ ꯕꯥꯇꯣꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯁꯛꯇꯤ ꯃꯊꯟꯇ ꯇꯧꯔꯛꯇꯕꯅꯤ ꯅꯪꯗꯤ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯥꯟꯇꯤꯅ ꯁꯛꯇꯤꯗ ꯍꯪꯉꯤ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ ꯕꯥꯇꯣꯟꯗꯤ ꯇꯧꯔꯛꯇꯅ ꯃꯥꯗꯤ ꯀꯔꯝꯅ ꯆꯠꯇꯣꯔꯤꯕ ꯁꯛꯇꯤꯅꯗꯤ ꯃꯁꯥ ꯃꯊꯟꯇ ꯃꯍꯥꯛꯀꯤ ꯊꯝꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯔꯗꯨꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯀꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯒꯣꯄꯥꯜꯅꯗꯤ ꯃꯗꯨꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯗꯨ ꯊꯥꯖꯗꯨꯅ ꯂꯩꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯗꯨꯁꯨ ꯁꯅꯥ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯌꯥꯝꯕꯕꯨ ꯀꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯩꯗꯤ ꯕꯕꯥꯅ ꯇꯧꯔꯤꯕꯁꯦ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯩꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤꯗꯤ ꯕꯕꯥꯅꯤ ꯇꯥꯃꯣ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯕꯨꯡ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯊꯑꯣꯏ ꯋꯥꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯅꯤ ꯃꯄꯥꯗꯨꯁꯨ ꯇꯥꯗꯨꯅ ꯆꯪꯉꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯁꯨ ꯑꯩꯒ ꯅꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯔꯛꯇ ꯑꯃ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯃꯥꯗꯨꯁꯨ ꯎꯄꯥꯏ ꯂꯩꯖꯈꯤꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯂꯨꯍꯣꯡꯈꯤ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯖꯈꯤ ꯁꯤꯕꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯨꯍꯣꯡꯂꯕꯅꯤꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯑꯆꯥ ꯑꯊꯛ ꯄꯤꯖꯗꯨꯅ ꯂꯩꯕꯅꯤ ꯒꯦꯁ ꯀꯌꯥꯒꯤꯗꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯁꯤꯟꯗꯨꯅ ꯆꯥꯛ ꯄꯤꯖꯕꯅꯤ ꯑꯗꯨꯒ ꯃꯤꯅꯥꯏꯁꯤꯡ ꯊꯕꯛ ꯁꯨꯕ ꯀꯥꯡꯕꯨꯒꯤꯅ ꯇꯣꯉꯥꯟꯅ ꯃꯄꯥꯟꯗ ꯄꯤꯖꯕꯅꯤ ꯁꯤꯕꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯤꯅꯥꯏ ꯃꯔꯛꯇ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯛꯇꯤꯁꯨ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯤ ꯇꯥꯒꯦ ꯀꯞꯄꯛꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯅ ꯀꯅꯥꯝꯇ ꯂꯩꯖꯗꯕꯒꯤ ꯇꯥꯏꯞꯇ ꯃꯤꯅꯥꯏ ꯃꯔꯛꯇ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯄꯛꯏ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯃꯥꯗꯨꯁꯨ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯌꯥꯎꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯒꯤ ꯃꯤꯗꯨꯅ ꯃꯃꯥꯗꯨ ꯆꯪꯁꯤꯜꯂꯒ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯅ ꯃꯤꯅꯥꯏꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯄꯅꯤ
ꯃꯗꯨꯗ ꯃꯃꯥꯗꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯈꯤꯗꯕꯅꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕꯥꯔꯇꯣꯟ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯑꯇꯣꯞꯄꯗ ꯄꯤꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅꯤ ꯏꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯎꯅꯤꯡꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯤꯕꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯨꯍꯣꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯅꯧꯕ ꯌꯨꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯕꯣꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯥꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯈꯣꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯕꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯈꯣꯡꯕꯥꯡꯅ ꯀꯥꯎꯊꯔꯛꯏ ꯃꯃꯥꯡꯊꯛꯇ ꯁꯤꯕꯥꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯍꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯡꯊꯛꯇ ꯁꯤꯕꯥꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯍꯜꯂꯤ ꯃꯌꯥꯝ ꯑꯗꯨꯅ ꯐꯣꯟ ꯑꯃ ꯄꯤꯔꯗꯨꯅ ꯅꯄꯥꯗꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯗꯨꯅ ꯑꯩꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕꯗꯗꯤ ꯁꯤꯕꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯐꯣꯟ ꯇꯧꯕ ꯌꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯤꯍꯟꯕꯗꯒꯤꯗꯤ ꯃꯍꯥꯛ ꯐꯣꯟ ꯇꯧꯈꯤ ꯃꯗꯨꯗꯒꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯍꯜ ꯅꯠꯇꯦ ꯅꯍꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯕꯨ ꯐꯣꯟ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯒꯤ ꯏꯕꯨꯡꯗ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯕꯨꯡꯅꯗꯤ ꯑꯩꯒꯤ ꯃꯤꯠꯇ ꯄꯤ ꯑꯃꯠꯇ ꯎꯕ ꯌꯥꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯕꯨꯡ ꯑꯗꯨꯅ ꯆꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯃꯕꯨꯡꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯏ ꯃꯕꯨꯡꯅꯁꯨ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯉꯥꯛꯄꯤꯈꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯊꯕ ꯍꯧꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯕꯦꯠ ꯄꯥꯏꯔꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯐꯨꯊꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯐꯨꯊꯔꯛꯏ ꯃꯌꯥꯝ ꯑꯗꯨ ꯐꯨꯔꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯀꯥꯎꯊꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯛꯇꯤꯁꯨ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯄꯨꯊꯣꯛꯂꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯨꯝꯅ ꯂꯥꯛ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯃꯤꯠꯇ ꯄꯤ ꯍꯦꯛ ꯇꯥꯍꯟ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯏ ꯇꯟꯖꯥꯗꯨꯗ ꯁꯤꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨꯅ ꯐꯅꯌꯥꯝꯅ ꯈꯥꯏꯔꯕꯅꯤ ꯅꯪꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤ ꯗꯁꯥ ꯇꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯗꯨꯅ ꯁꯤꯕꯥꯗ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯑꯋꯥꯠꯄ ꯁꯥꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯄꯥꯗꯨꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯆꯩꯊꯠꯂꯤ ꯃꯕꯨꯡꯁꯨ ꯉꯥꯡꯂꯨꯔꯅꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯌꯥꯝꯕꯗꯨꯁꯨ ꯁꯤꯕꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯤꯕꯥꯅ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯈꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯂꯥꯏꯔꯕꯒꯤ ꯍꯤꯡꯒꯣꯜ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤ ꯑꯃ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥ ꯀꯌꯥ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤ ꯑꯁꯤ ꯂꯩꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯗ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯃꯔꯨꯝ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯌꯥꯝ ꯂꯥꯏꯅ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯛꯅꯁꯨ ꯎꯆꯦꯛ ꯀꯌꯥꯃꯔꯨꯝ ꯍꯥꯠꯂꯤꯕꯅꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯁꯨ ꯄꯣꯈꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯗꯨꯅ ꯑꯗꯨꯃꯛ ꯊꯣꯡꯂꯤꯕꯁꯤꯅꯤ ꯃꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏꯅꯤ ꯃꯁꯤ ꯃꯌꯥꯝ ꯈꯪꯖꯤꯟꯕꯤꯒꯅꯤ ꯃꯤ 4,000 ꯑꯃꯨꯛ ꯊꯕꯛ ꯐꯪꯗꯣꯔꯤꯕꯅꯤ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯁꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯗꯣꯔꯤꯕꯅꯤ ꯃꯁꯤꯗ ꯐꯦꯛꯇꯔꯤ ꯑꯁꯤ ꯁꯥꯕ ꯃꯇꯝꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯀꯌꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯖꯤꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯕꯗꯤ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤ ꯑꯗꯨꯕꯨ ꯁꯥꯅꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯏꯐꯤꯖꯤ ꯃꯩ ꯊꯥꯗꯨꯅ ꯂꯩꯈꯤꯕꯅꯤ ꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤ ꯁꯥꯒꯗꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯤꯕꯥꯒ ꯎꯅꯈꯤ ꯁꯤꯕꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯧꯁꯤꯟꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯕꯥꯁꯨ ꯃꯁꯤꯗꯒꯤ ꯄ꯭ꯔꯣꯐꯤꯠ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯐꯦꯛꯇꯔꯤꯒꯤ ꯑꯣꯅꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯁꯛꯇꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯪꯉꯛꯏ ꯑꯩꯅꯕꯨ ꯄꯥꯝꯈ꯭ꯔꯕ ꯖꯒꯥ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯗꯅ ꯇꯣꯛꯇꯦ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ JCB ꯀꯌꯥ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕꯒꯤ ꯕꯁꯇꯤ ꯑꯗꯨꯕꯨ ꯇꯛꯈꯥꯏꯕ ꯍꯧꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯐꯝ ꯑꯃꯗꯅ ꯏꯔꯥꯡ ꯑꯀꯟꯕ ꯑꯃ ꯊꯣꯛꯍꯟꯈꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯅ ꯁꯨꯅꯕ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯟꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯛꯇꯤ ꯂꯥꯛꯇꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯁꯤꯕꯥꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯛꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯐꯣꯔꯁ ꯑꯗꯨ ꯆꯠꯇꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤꯡꯉꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯕꯁꯇꯤ ꯑꯗꯨꯕꯨ ꯇꯛꯈꯥꯏꯕ ꯑꯁꯤꯅꯤ ꯒꯣꯄꯥꯜꯅ ꯁꯛꯇꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯪꯒꯤ ꯅꯄꯥꯅ ꯂꯥꯏꯔꯕ ꯕꯁꯇꯤ ꯁꯤꯕꯨ ꯂꯣꯏꯅ ꯇꯛꯈꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯛꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ ꯏꯔꯥꯡ ꯑꯗꯨ ꯅꯪꯒꯤ ꯅꯄꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯁꯇꯤ ꯑꯁꯤꯕꯨ ꯁꯤꯠ ꯅꯥꯟꯅ ꯇꯦꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯌꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯖꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯁꯛꯇꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯅ ꯉꯛꯇꯨꯅ ꯍꯪꯉꯛꯏ ꯇꯧꯅꯤꯡꯕ ꯇꯧꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯁꯛꯇꯤꯅ ꯒꯣꯄꯥꯜꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯁꯇꯤ ꯑꯗꯨ ꯇꯦꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯖꯒꯥ ꯑꯁꯤ ꯁꯤꯕꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯟꯕꯣꯔꯗ ꯊꯦꯠꯈꯤ ꯁꯤꯕꯥꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯁꯤꯕꯥꯗ 500 ꯀꯔꯣꯔꯁꯤ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯂꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝ ꯃꯦꯗꯤꯌꯥ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨꯡ ꯕꯁꯇꯤ ꯑꯗꯨꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯁꯤꯕꯥꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯛꯇꯤꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯕꯥꯁꯨ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯤꯕꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ
ꯀꯔꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯂꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯪꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯁꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯦꯡꯊꯣꯛꯄꯤꯔꯗꯨꯅ ꯌꯨꯝ ꯑꯅꯧꯕ ꯁꯥꯕꯤꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯃꯍꯥꯛꯀꯤ ꯎꯀꯤꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯃꯈꯣꯏꯗ ꯑꯦꯀꯔ 150ꯒꯤ ꯂꯝ ꯑꯃꯁꯨꯡ 500 crores ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯔꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯄꯤꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯛꯇꯤꯁꯨ ꯆꯪꯉꯛꯏ ꯁꯛꯇꯤꯅ ꯆꯪꯉꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯋꯥꯆꯃꯦꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨ ꯁꯛꯇꯤꯅ ꯃꯄꯥꯗ ꯀꯔꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯋꯥꯕ ꯄꯤꯗꯨꯅ ꯂꯝꯁꯤꯡ ꯑꯁꯤ ꯄꯤꯊꯣꯛꯄꯤꯕ ꯑꯃꯁꯨꯡ ꯄꯩꯁꯥꯁꯤ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯄꯤꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯁꯥꯏꯟ ꯑꯗꯣ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯧꯕ ꯍꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯁꯥꯏꯟ ꯑꯗꯣ ꯑꯩꯅ ꯇꯧꯔꯦ ꯑꯗꯨꯒ ꯂꯝ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯡꯀꯤ ꯑꯦꯀꯥꯎꯟꯒꯤ ꯄꯥꯁꯋꯥꯔꯗ ꯑꯗꯨꯗꯤ ꯅꯪꯅ ꯃꯃꯥꯡꯊꯛꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯁꯛꯇꯤ ꯍꯥꯏꯗꯨꯅ ꯊꯝꯈꯤꯕꯅꯤ ꯃꯗꯨꯒꯤ ꯄꯥꯁꯋꯥꯔꯗ ꯑꯗꯨꯁꯨ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯡꯂꯝꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯁꯋꯥꯔꯗ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯁꯋꯥꯔꯗ ꯑꯗꯨꯗꯁꯨ ꯁꯤꯟꯗꯣꯛꯎ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯟꯗꯗꯤ ꯅꯪꯕꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯅ ꯃꯄꯥꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯄꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛꯆꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯗꯨꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯥꯎꯔꯛꯏ ꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤꯒꯤ ꯃꯄꯨꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯪꯅ ꯂꯝ ꯑꯗꯨ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯈ꯭ꯔꯒ ꯄꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯏ ꯑꯗꯨꯕꯨ ꯁꯤꯕꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯐꯨꯔꯗꯨꯅ ꯇꯥꯟꯊꯣꯛꯍꯟꯈꯤ ꯁꯛꯇꯤꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯨꯔꯧ ꯊꯥꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯕꯅꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅꯤ ꯈꯟꯗꯨꯅ ꯅꯪꯅ ꯃꯍꯥꯛꯄꯨ ꯑꯗꯨꯃꯛ ꯉꯥꯛꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤ ꯅꯆꯥꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯏ ꯃꯔꯝ ꯑꯗꯨꯅ ꯁꯛꯇꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯛꯇꯤꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯀꯟꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯁꯛꯇꯤꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯛꯇꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯃꯁꯨꯡ ꯁꯛꯇꯤꯅ ꯑꯉꯥꯡ ꯑꯗꯨꯒ ꯁꯥꯟꯅꯃꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯥꯟꯇꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥ ꯑꯗꯨꯅ ꯁꯥꯟꯇꯤꯗ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯁꯛꯇꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯀꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯄꯥꯎ ꯐꯪꯉꯤ ꯑꯗꯨꯕꯨ ꯁꯛꯇꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯨꯗ꯭ꯔꯦ ꯗꯣꯛꯇꯔꯁꯤꯡꯅꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯈꯣꯏꯅ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯇꯕꯨ ꯅꯤꯡꯖꯈꯤꯕꯗꯨꯅ ꯃꯍꯥꯛ ꯑꯁꯤꯒꯨꯝꯅ ꯅꯥꯕ ꯐꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯡꯊꯛꯇ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯪꯂꯥꯟ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔꯒꯤ ꯐꯣꯇꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ ꯁꯛꯇꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯨꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯥꯟꯇꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯁꯥꯟꯇꯤꯅ ꯁꯛꯇꯤꯗ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯆꯩꯈꯤꯕꯗꯣ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯅꯪꯒꯤ ꯅꯁꯛ ꯑꯗꯣ ꯃꯤꯡꯁꯦꯜꯗ ꯌꯦꯡꯖꯧ ꯀꯅꯥꯝꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯁꯤ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯒ ꯅꯪꯗꯤ ꯍꯥꯏꯗꯨꯅ ꯁꯛꯇꯤꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯁꯨ ꯅꯪꯕꯨ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃ ꯁꯛꯇꯤ ꯃꯊꯟꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯥꯇꯥ ꯑꯃꯅ ꯊꯣꯝꯈꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯍꯥꯛꯅ ꯇꯥꯇꯥ ꯑꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯎꯍꯧꯏ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯄꯥꯅ ꯇꯧꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯡꯊꯛꯇꯗꯤ ꯃꯍꯥꯛꯀꯤ ꯏ ꯈꯤꯇꯪ ꯊꯣꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯌꯥꯝꯅ ꯋꯥꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯃꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯝꯕꯨꯂꯦꯟꯁ ꯀꯌꯥ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯀꯌꯥ ꯊꯧꯖꯤꯜꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯇꯣꯡꯂꯗꯨꯅ ꯇꯥꯇꯥ ꯑꯗꯨꯕꯨ ꯁꯨꯝ ꯊꯤꯔꯛꯏ ꯇꯥꯇꯥ ꯑꯗꯨꯁꯨ ꯂꯩꯉꯣꯏ ꯄꯦꯛꯄꯒꯤꯗꯃꯛꯇ ꯇꯨꯔꯦꯜ ꯑꯃꯗ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨ ꯆꯦꯛ ꯇꯧꯈꯤ ꯇꯥꯇꯥ ꯃꯌꯥꯝꯅ ꯈꯥꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯍꯣꯇꯦꯜ ꯑꯃ ꯂꯩꯕꯅꯤ ꯃꯍꯥꯛꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯉꯣꯟꯗ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯂꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯍꯥꯏꯕꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯂꯤꯛ ꯑꯃꯁꯤ ꯑꯃꯁꯨꯡ ꯃꯁꯝ ꯑꯁꯥꯡꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯁꯝ ꯁꯥꯡꯕ ꯂꯤꯛꯁꯤꯕ ꯃꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯛꯇꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯪꯒꯤ ꯅꯄꯥꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯝꯕꯤꯗ ꯆꯦꯟꯁꯤꯟꯕ ꯃꯇꯝꯗꯗꯤ ꯇꯥꯇꯥ ꯑꯃ ꯊꯣꯝꯇꯠꯇꯨꯅ ꯃꯍꯥꯛ ꯁꯤꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯁꯛꯇꯤꯅ ꯂꯧꯈꯠꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯇꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯦꯁꯦꯖ ꯂꯣꯏꯅ ꯊꯥꯈꯤ ꯊꯥꯔꯤꯕ ꯃꯦꯁꯦꯖ ꯑꯁꯤꯗꯤ ꯑꯃꯈꯛꯇꯅꯤ ꯃꯦꯁꯦꯖ ꯑꯁꯤꯒꯤ ꯋꯥꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯅ ꯁꯛꯇꯤꯗꯨ ꯍꯥꯠꯇꯣꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯍꯦꯟꯕ ꯄꯩꯁꯥ ꯂꯥꯛ 10 ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯔꯤꯕ ꯃꯤꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯦꯁꯦꯖ ꯂꯣꯏꯅ ꯊꯥꯈꯤꯕꯅꯤ ꯁꯛꯇꯤꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯍꯥꯠꯂꯨ ꯍꯥꯏꯕ ꯃꯤ ꯑꯗꯨꯅ ꯃꯦꯁꯦꯖ ꯑꯁꯤ ꯐꯪ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯇꯩꯗꯤ ꯃꯈꯣꯏꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯈꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯤꯜ ꯑꯗꯨꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯏ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯈꯤ
ꯃꯈꯣꯏꯅ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯃꯃꯥꯡꯊꯛꯀꯤ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯤ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯁꯛꯇꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯅꯣꯡꯃꯩꯅ ꯅꯝꯈꯤ ꯃꯈꯣꯏꯅ ꯐꯣꯟ ꯇꯧꯗꯨꯅ ꯁꯛꯇꯤꯗꯨ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯁꯛꯇꯤꯅ ꯃꯅꯥꯀꯣꯡꯗ ꯍꯥꯞꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯃꯟꯇ꯭ꯔꯤ ꯍꯔꯤ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯁꯛꯇꯤ ꯑꯗꯨ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯛꯇꯤꯅ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯦꯔꯣ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯍꯦꯔꯣꯅꯤ ꯅꯪꯅ ꯕꯤꯂꯟ ꯑꯣꯏꯔꯒꯅ ꯑꯩꯅ ꯕꯤꯂꯟꯅꯤ ꯋꯥꯔꯤꯁꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯈꯪꯅꯤꯡꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯂꯤꯊꯣꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯋꯥꯒꯤ ꯅꯨꯄꯤꯒꯤ ꯗꯦꯂꯤꯚꯔꯤ ꯇꯧꯕꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯁꯤꯕꯥꯅ ꯍꯥꯠꯈꯤꯕ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯍꯥꯛꯁꯨ ꯂꯃꯟ ꯈꯨꯝꯅꯤꯡꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯕꯥꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯁꯤꯕꯥꯒꯤꯁꯨ ꯌꯦꯡꯅꯕ ꯀꯌꯥꯃꯔꯨꯝ ꯂꯩꯕꯅꯤꯅ ꯅꯣꯡꯃꯗꯤ ꯁꯤꯕꯥꯒꯤ ꯌꯦꯡꯅꯕ ꯑꯃꯅ ꯁꯤꯕꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯤꯕꯥꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯤꯜꯂꯛꯂꯤꯕ ꯊꯥꯡ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯉꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯏ ꯀꯌꯥꯃꯔꯨꯝꯁꯨ ꯊꯣꯛꯈꯤ ꯁꯤꯕꯥꯕꯨ ꯀꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯃꯍꯥꯛꯄꯨ ꯊꯥꯖꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯆꯥꯗꯧꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯈꯤꯕꯅꯤ ꯁꯤꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯆꯍꯤ 10 ꯉꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯒꯤ ꯐꯝ ꯑꯁꯤ ꯐꯪꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯀꯌꯥ ꯌꯥꯠꯈꯤꯕꯅꯤ ꯅꯪꯒꯤ ꯅꯄꯥꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄ꯭ꯂꯥꯟ ꯁꯤꯟꯈꯤꯕꯅꯤ ꯑꯩꯅ ꯃꯨꯟꯅꯥ ꯍꯥꯏꯕ ꯒꯨꯟꯗꯥ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯅꯪꯒꯤ ꯅꯄꯥꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯕꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯒꯨꯟꯗꯥ ꯊꯥꯈꯤꯕꯅꯤ ꯑꯩꯅ ꯁꯍꯔ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯝꯆꯠ ꯆꯨꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯕꯨ ꯄꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯕꯥꯕꯨ ꯃꯍꯥꯛꯅ ꯏꯀꯥꯏꯕ ꯄꯤꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯁꯤꯕꯥꯅꯗꯤ ꯅꯪꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯍꯟꯈ꯭ꯔꯦ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯄꯣꯈꯥꯏꯕꯒꯤ ꯊꯕꯛ ꯑꯗꯨꯁꯨ ꯑꯩꯅ ꯇꯧꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯄꯣꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯊꯥꯈꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯕꯗꯤ ꯅꯪꯒ ꯃꯥꯒ ꯌꯦꯡꯅꯔꯛꯄꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤ ꯁꯥꯕꯒꯤ ꯃꯉꯣꯟꯗ ꯑꯩꯅ ꯇꯛꯁꯤꯜꯂꯗꯨꯅ ꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤ ꯁꯥꯅꯕꯒꯤꯗꯃꯛꯇ ꯍꯤꯡꯒꯣꯜꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯛꯊꯣꯛꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯟꯈꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯪꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯁꯤꯍꯧꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯄꯥꯗꯨꯗ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯆꯍꯤ ꯀꯌꯥ ꯐꯨꯝꯗꯨꯅ ꯂꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤ ꯍꯟꯗꯛꯇꯤ ꯄꯣꯈꯥꯏꯔꯛꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯛꯇꯤꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯪꯅꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯥꯕꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨꯗꯤ ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯈꯨꯠꯇ ꯍꯥꯜꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯁꯤꯕꯥꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕꯅꯤ ꯑꯩꯁꯨ ꯃꯍꯥꯛꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕꯅꯤ ꯅꯪꯅꯗꯤ ꯃꯥꯕꯨ ꯀꯟꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯅꯤ ꯌꯦꯡ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯁꯤꯕꯥꯅ ꯅꯪꯕꯨ ꯊꯥꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯈꯨꯠꯇ ꯅꯪꯕꯨ ꯍꯥꯜꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯛꯇꯤꯗꯨ ꯅꯣꯛꯂꯛꯏ ꯁꯛꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯧꯔꯕꯅꯤꯅ ꯁꯛꯇꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯌꯦꯡꯉꯨ ꯍꯥꯏꯔꯝꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯟꯇ꯭ꯔꯤꯗꯨ ꯂꯥꯛꯇꯨꯅ ꯁꯤꯕꯥꯗ ꯍꯥꯏꯔꯛꯏ ꯁꯛꯇꯤꯁꯤ ꯍꯧꯖꯤꯛꯇꯤ ꯉꯥꯛꯄꯤꯕ ꯌꯥꯔꯣꯏ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯑꯩ ꯑꯣꯏꯅ ꯍꯥꯠꯂꯨꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯅꯤ ꯃꯟꯇ꯭ꯔꯤꯗꯨꯁꯨ ꯁꯤꯕꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯖꯗꯣꯔꯤꯒꯦ ꯅꯪꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯔꯦꯝꯅꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯃꯩ ꯍꯥꯞꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤ ꯄꯨꯔꯛꯇꯨꯅ ꯂꯣꯏꯅ ꯍꯥꯠꯄ ꯍꯧꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯁꯛꯇꯤꯕꯨ ꯀꯧꯈꯤ ꯃꯁꯤꯗ ꯅꯪ ꯅꯅꯥꯎꯄꯥꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯦꯛꯁꯟ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯂꯧ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯛꯇꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯁꯛꯇꯤꯁꯨ ꯃꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯦꯔꯦꯁ ꯋꯥꯔꯦꯟꯠ ꯑꯃ ꯂꯧꯔꯗꯨꯅ ꯁꯤꯕꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯁꯤꯕꯥꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯁꯛꯇꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯁꯤꯕꯥꯁꯨ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯌꯨꯝ ꯑꯗꯨꯗ ꯁꯛꯇꯤ ꯂꯥꯛꯇꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯇꯧꯏ ꯑꯗꯨꯕꯨ ꯃꯃꯥꯗꯨꯅꯗꯤ ꯌꯥꯈꯤꯗꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯛꯇꯤꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯆꯤꯡꯉꯒ ꯊꯣꯛꯂꯛꯏ ꯇꯟꯖꯥ ꯑꯗꯨꯅ ꯃꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯤ ꯃꯔꯤ ꯈꯔ ꯂꯩꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯕꯨ ꯈꯤꯇꯪ ꯅꯨꯡꯁꯤꯔꯤꯕꯁꯦ ꯃꯁꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯛꯀꯅꯤ ꯃꯔꯤ ꯂꯣꯏꯅ ꯇꯠꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯛꯇꯤ ꯀꯔꯤꯝꯇ ꯇꯥꯗꯕꯤꯗ ꯃꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯄꯨꯔꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯨꯂꯤꯁꯀꯤ ꯒꯦꯁ ꯍꯥꯎꯁꯇ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯊꯦꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅꯗꯤ ꯀꯔꯤꯝꯇ ꯇꯥꯎ ꯍꯥꯏꯕꯁꯤ ꯌꯥꯈꯤꯗꯦ ꯃꯍꯥꯛꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯕу ꯀꯥꯗꯨꯅ ꯄꯨꯁꯤꯜꯂꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯥꯟꯇꯤꯅ ꯁꯛꯇꯤꯗ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯇꯨꯅ ꯊꯝꯕꯒꯤ ꯑꯥꯊ꯭ꯔ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯛꯇꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯥꯔꯒꯗꯤ ꯃꯍꯥꯛ ꯍꯤꯡꯗꯣꯔꯤꯕꯅꯤ ꯅꯠꯇ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯁꯛꯇꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ
मंत्री अदुना पुलिस अदुदा हाइबा वफमसिंग असिगा चप माने हाइबदी मंत्री अदु पुलिस हारे नंगु फानबिदमत महापु थाखिबनी अदुबु शक्तिना महापु फादर पुखरे हाइदुना हारे मदुरी करमननो वारेंतुदी एगी डाक्टर रिसिति हाइदुना हारे मदुरी मंत्री अदुना हारे करिगुंबा इन महापु फादुना इन हाप तारगदी मयामना चिंगनदुरिबसी एंगोंदनी अदु करिगुंबा शक्तिना महाकि मलाउन पादुबु एरेस्ट तौदुना जेल पोरपु मतमदा आइन हाप तारगदी दशा तादुसी शक्तिनि हाइदुना हारकपनी सोनकंदना शक्तिना मरम अदुना नि हाइदुना महाक शांतिदा मखा तारे गोपालनदी नंगना मंगोन ज्ञान तानबा हाइबा यादबरा हाइदुना हाइ अदुबु महाकति आइन हाइबा अमता ताउ यादि हाइदुना शक्तिना हारे शक्तिनदी आइदि आइ नाउन पागी अफबतनि खलिबसी अदुबु उपालिति हाइदुना हारे महागसी मबु यामना लामगनबनी साना थानबा खरा पोरागा पिउ हाइदुना हारे अदुगु मसिगा वफमसी कनामता हाइदुकनु हाइदुना गोपाल हारमी मंत्री अदुना शक्तिदा फोन तौरे शक्तिसु महाकि पुलिस स्टेशन अदुना लाखिबनी मदुरा मंत्री अदुना हारे आइना प्लान अमा तौरी मसि नंग थिंगबा ngambri यु हादुना हारे मार तौरी प्लान असि सिवाई कंपनी दुदा पुलिसिंग थाजलदुना मफम अदुदा अते अकाय क्यामरम थोनखि अमसुंग मफम अदुरा लेरिबा कर्मचारी खुदिमा अदुबु महाना लोइना फुथखिबनी मफम अदुरा लेरिबा सिवागी मी अदु लाक्तुना सिवादा शक्तिगी मी लाक्तुना अखोइबु लोइना फुरे हादुना हारकपनी पुलिसिंग अदु लाक्तुना कंपनी दु थुगाइबा मतमदा शक्ति सरगी ऑर्डरनी थुगायु हादुना थुगाइबगी मओंग असि मखोइना तहानखिबनी मरम अदुना थौदो असि शक्तिना थोनखिबनी हादुना मखोइना चिंगनखिबनी मरम अदुना सिवादा मखोइना दुमना तम्बनी सिवा अमसुंग सिवागी मी सिंग अदु मागी कंपनी दा शक्ति चंगा थुगाइलिबसी यामना उसिति हादुना मखोइ यामना साउकी मदुरगी नुपादुना हारे शक्ति नखोइ फुबदि गसु काइदि अदुबु माना दोंगी कंपनी दा लातुना थुगाय खाइबा तौबसिदि अदोंगी माइदा कुपक थाबग चप माने हादुना हारकपनी मदुरगी सिवासु साउदरा मचाना पादो हालो हादुना ऑर्डर पिरखि सिवासु मपागी कंपनी दु लापु मतमदि मफम अदुदा पुंतोइ तोइदुना कनामता लेरमद्रे तंजादुना मंत्री दुना फोन तौरे नंगि पुलिसनिना मफम अदुदा याम थेंगना यौरिनि हादुना करेमनरे नंगि नपादुना नंग हानबिदमुता मी थाखरबनि हादुना याम हराउना हरे अइना हाइखिबतनि नपाना नंगु हालन्दुरिबनि हादुना माह नापनगा लोइना हरे कनाना माइ पाकनि कनाना माइथिगनि हाबदो येनरसि हादुना मंत्री दुना याम उसितन हरे सोमखंदना गोपालना मनाउन पादुगिदमुता चाना थानबु पुसलप मतमददि मनाउन पादुना थोंजिन मरुमदगि थोलक्तुना गोपालगी मकोकता उतुपना थाखि अमसुंग गोपालगी फोन अदु पुरदना महाक मफम मदुरि चेनखि मनाउन पादुना गोपालगी फोनदगी महाकना मंत्री दुना फोन तवि अगी यामना अइबु हानबिदमुता सेम सादुना लेखरे अइबु कनबियु हादुना हरे मंत्री दुसु नंगी लेफम मदु थारो अइ लाके हादुना हरे मदुदगिदि मंत्री दुना शक्ति द फोन तौदुना नंगी ननाउन पादुदि करसु खंजदबनिना नंग हातकनि हादुना अइगोना कनबियु हादुना फोन तौरक्लिबनि अदुबु माना फोन तौरक्लिबा मिसगसिदि मापु हातकदुरिबा मिसगदुनि हादुना हरे तंजादुर गोपालसु फोन तौरक्तुना शक्तिदा नंगी ननाउन पादु अइबु फुरमदुना फोन अदु पुदुना चेंखरे हादुना हरे मदुदगिदि शक्तिसु महाकि मनाउन पादुगी लेफम अदु गोपालगी फोनदगी जीपीएस ट्रैक तौदुना मनाउन पाबु कदाइदा लेरिबनो हादुना थीदुना गाइ थौदुना लाक्पनि तंजादुदा मफम अदुदा मंत्री दु लाक्तुना मनाउन पादुबु नोमैना काफकी मनाउन पादुनादि मंत्री दुना कंजदुरिबनि हादुना खनखिबनि अदुबु मंत्री दुना मंगोंदा नोमै अनिरा अहुमना काफकी तंजादुदा मफम अदुदा शक्ति सु यौखिलई मदुरगिदि मंत्री दुसु मफम अदुरि चतखि शक्तिना मनाउन पादुबु महाकि गारी दु हापकलदुना हॉस्पिटल तमना पोले मनाउन पादुना गारी मनुंगदा हरक्लिबा वफम सि मयामदा अखोय आंगांग ओरगे मतमदा नंगना खुदसमदना पुबिखिबनि अखोयनिगी मली सिबु असुक यामना सोनबरा कमाय तौरगा अखोयनि खनखिबनो हादुना हांगकपने मयामदुले ममितगी मपि तादुना गारी थौदुना लाखिबनि मयामबु दसाताना बिदमुक्ता मंत्री दुना सिलिबनि हाबसि मनाउन पादुसु ज्ञान तारे मरमदुना वारी पुंबसि अइना अखोय बाबादा हाइके हादुना मनाउन पादुना हारे अदुबु नंग हॉस्पिटल हाना यौखिसि मदुइ मतुंग कोना खनसि हादुना हारे अदुबु अखोय बाबानदि नंगबु हानबिदमुक्ता मी थारखरबनि थिंगदेबा यारो हादुना हारे अदुबु मनाउन पादुबु हाना हॉस्पिटल यौनबिदमुक्ता गारी अदु थौजलखि मनाउन पादुना सोना फोन अदु मपादा तौइ मपादा तौबु मतमदा मपादुनदि कदाइ लेके हादुना हंगमनि मचानुपादुनदि शक्ति सि लांदबनि हादुना हाइके तौबनि अदुबु माखि वादु लोइसन मगम खिदे फोन अदु ताकि मनाउन पादु महान स्ट्रेचर हाबदुना हॉस्पिटल मनुंग थिंजलई मयामगी ममित ममांगदा मनाउन पादु सिखि मतौदुना ममांगतक्ता मनाउन पादुबु महान पोखिबगी मतौदु निसंगै हाइबदि ममादु महान का अमदा पुसंदुना अंगांग उनबा मतमदा शक्तिसु याउना मनाउन पा पोकपा मतमदा महान मतिंग पांखिबनि शक्तिसु ममितगी मपि तारक्तुना मनाउन पा सिबदुबु येंगदुना लेखि शक्तिसु ममांगतक्ता मनाउन पागा महाका लोइना खिबगी मिकुबदु निसंगै मदुदगिदि शिवागी मी लाक्तुना शिवादा नंगी नचानुपादु शक्तिना हाखरे हादुना पाउल तमी मदुदगिदि शिवा अमसुंग माकी नुपीदु हॉस्पिटल तमना लाखि हॉस्पिटल तमना लापु मतमदा असिबा मचागी हक्चांग अदु उबा मतमदा ममागी थमोइदि काइखि मचानुपादुदि साउबना लोइखि मरमदुना शक्ति कदादि लेगे हादुना माक साउदुना मफम मदुरि थोलई शक्तिसु साउदुना गाइ थौदुना लाक्पनि मदुर मंत्री दुना शक्तिदा फोन तौरक्तुना मापु अतेकपा युम अमदा कौखि हाबदि कनामता तादबु मफम अमदा कौखिबनि मफम मदुर शक्तिना पुलिस अदुबु तप्ताना फुथरे पुलिस अदुसु मपांगा याम कली अदुबु शक्तिना फुथखि
ꯃꯐꯝ ꯑꯗꯨꯗ ꯁꯛꯇꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯟꯇ꯭ꯔꯤꯗꯨꯕꯨ ꯐꯨꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥ ꯊꯣꯛꯂꯛꯇꯨꯅ ꯁꯛꯇꯤꯕꯨ ꯀꯥꯎꯊꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯁꯤꯕꯥꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛꯃꯛꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯗꯨꯁꯨ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯗꯨꯅ ꯁꯛꯇꯤ ꯃꯥꯕꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯛꯇꯤꯅ ꯃꯟꯇ꯭ꯔꯤꯗꯨꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯁꯛꯇꯤ ꯑꯁꯤ ꯍꯥꯠꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯊꯥꯖꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯛꯇꯤꯃꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯠꯂꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯃꯗꯨꯁꯨ ꯅꯪꯒꯤ ꯅꯃꯥꯡꯗ ꯍꯥꯠꯂꯦ ꯍꯥꯏꯕ ꯇꯥꯏ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯆꯤꯡꯅꯕ ꯍꯧꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯍꯦꯛ ꯄꯣꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯤꯔꯝꯃꯗꯕꯅꯤ ꯑꯗꯨꯕꯨ ꯁꯛꯇꯤꯅ ꯀꯜꯂꯛꯈꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯍꯥꯛꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕꯅꯤ ꯅꯪꯅ ꯑꯣꯏꯗꯕ ꯐꯅꯌꯥꯝ ꯉꯥꯡꯇꯥꯔꯒꯁꯨ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯆꯥꯅꯨꯄꯥꯅꯤ ꯅꯪꯅ ꯈꯜꯂꯝꯒꯅꯤ ꯑꯩꯅ ꯃꯥꯕꯨ ꯀꯔꯤꯒꯤ ꯐꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯏꯒꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯩꯗꯧꯉꯩꯗ ꯃꯥꯏꯊꯤꯕ ꯅꯪꯉꯣꯏ ꯍꯥꯏꯕꯗꯨꯒꯤ ꯏꯒꯣ ꯑꯗꯨꯅ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯑꯃ ꯃꯥꯡꯖꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯟꯇ꯭ꯔꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯋꯥꯔꯤ ꯑꯁꯤꯗ ꯇ꯭ꯋꯤꯁ ꯑꯃ ꯂꯥꯛꯏꯅꯦ ꯅꯈꯣꯏ ꯑꯅꯤ ꯍꯥꯠꯅꯍꯜꯂꯅꯤ ꯑꯗꯨꯒ ꯍꯤꯡꯍꯧꯔꯤꯕ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯕꯥꯅꯤꯃꯛ ꯍꯥꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯄꯥꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯁꯛꯇꯤꯗ ꯍꯥꯏꯔꯛꯏ ꯁꯛꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯈꯪꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯕꯨ ꯍꯥꯠꯄ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯄꯥꯅ ꯑꯣꯔꯗꯔ ꯄꯤꯔꯛꯇꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯨꯅꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ ꯃꯟꯇ꯭ꯔꯤꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯁꯛꯇꯤꯒꯤ ꯃꯄꯥꯅ ꯂꯣꯏꯅ ꯐꯨꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯛꯇꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯄꯨꯂꯤꯁ ꯑꯗꯨꯕꯨꯁꯨ ꯁꯛꯇꯤꯅ ꯐꯨꯔꯗꯨꯅ ꯈꯣꯡꯕꯥꯡꯅ ꯀꯥꯎꯗꯨꯅ ꯃꯆꯤꯟ ꯇꯨꯝꯕ ꯖꯒꯥ ꯑꯃꯗ ꯃꯊꯕꯥꯛ ꯑꯗꯨ ꯊꯤꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯤꯈꯤ ꯁꯛꯇꯤꯁꯨ ꯃꯟꯇ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯟꯇ꯭ꯔꯤꯗꯨꯒ ꯑꯃꯨꯛ ꯐꯨꯅꯕ ꯍꯧꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤꯗꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯥꯈꯤ ꯁꯛꯇꯤꯁꯨ ꯃꯈꯥꯗ ꯆꯣꯡꯊꯔꯛꯏ ꯁꯤꯕꯥꯒ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒ ꯐꯨꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤꯗꯨꯅ ꯄꯥꯏꯗꯨꯅ ꯁꯤꯕꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯁꯛꯇꯤꯅ ꯃꯐꯝ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯥ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯕꯥꯛ ꯑꯗꯨꯕꯨ ꯐꯧꯗꯣꯛꯈꯩ ꯇꯥ ꯑꯗꯨ ꯂꯪꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯠꯂꯤꯕ ꯑꯁꯦ ꯀ꯭ꯔꯥꯏꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯠꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀ꯭ꯔꯥꯏꯝ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯅꯊꯟꯗ ꯂꯦꯟꯖꯔꯗꯨꯅ ꯁꯤꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯩꯗꯤ ꯃꯟꯇ꯭ꯔꯤꯗꯨꯁꯨ ꯊꯥꯡ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯊꯟꯗ ꯃꯉꯛ ꯂꯦꯟꯖꯗꯨꯅ ꯁꯤꯖꯈꯤ ꯃꯄꯥꯗꯨꯅ ꯁꯛꯇꯤꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯈꯠꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯃꯤꯟꯅꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯤꯕꯥꯒꯤ ꯃꯌꯨꯝꯗ ꯄꯨꯂꯤꯁ ꯑꯃ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯑꯗꯨꯗ ꯁꯛꯇꯤꯅ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯁꯤꯕꯥ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯛꯇꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯄꯥ ꯊꯣꯛꯂꯛꯏ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯑꯩꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯀꯧꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯑꯩ ꯄ꯭ꯔꯥꯏꯆꯤꯠ ꯇꯧꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯇꯤꯁꯨ ꯂꯥꯛꯇꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯂꯨꯍꯣꯡꯂꯕ꯭ꯔꯥ ꯂꯨꯍꯣꯡꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯃꯨꯚꯤꯁꯤꯗ ꯊꯥꯛꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯂꯨꯍꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯥꯜꯂꯤ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯥꯏꯊꯤꯕꯁꯦ ꯀꯅꯥꯝꯇ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯒꯤ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯥꯏ ꯄꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯅꯦ ꯑꯩꯕꯨ ꯐꯥꯕꯁꯤꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯅ ꯍꯥꯏꯃꯟꯕꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔ ꯆꯠꯂꯨ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯌꯥꯈꯤꯗꯦ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯗꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗꯨꯒꯤ ꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛ ꯊꯧꯃꯤꯟꯅꯔꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯊꯧꯃꯤꯟꯅꯔꯛꯄꯒꯤ ꯃꯤꯀꯨꯞ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯃꯆꯥꯕꯨ ꯄꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯗꯨꯕꯨ ꯄꯨꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯄꯥꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯖꯦꯜ ꯇꯝꯅ ꯆꯠꯈꯤ ꯃꯆꯥꯅꯨꯄꯥꯁꯨ ꯑꯣꯐꯤꯁꯥꯔꯅꯤ ꯑꯃꯁꯨꯡ ꯃꯄꯥꯁꯨ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯤꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯗꯨ ꯖꯦꯜꯗꯗꯤ ꯀꯌꯥ ꯀꯨꯏꯅꯗꯤ ꯂꯩꯔꯣꯏ ꯃꯨꯚꯤꯁꯤꯗꯕꯨꯗꯤ ꯎꯠꯇꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯌꯥꯝꯅ ꯃꯨꯚꯤꯁꯤꯒꯤ ꯂꯣꯏꯕ ꯃꯇꯝꯗ ꯃꯨꯚꯤꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯃꯦꯟ ꯄꯤꯔꯛꯄ ꯌꯥꯎꯏ ꯃꯃꯥꯡꯊꯛꯇꯗꯤ ꯄꯤꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯖꯔꯛꯂꯒꯦ ꯃꯨꯚꯤꯁꯤꯅ ꯄꯤꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯏ ꯃꯔꯤ ꯅꯠꯇ ꯇꯥꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯃꯤꯁꯛ ꯑꯃꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯥꯎꯅꯕ ꯌꯣꯜꯂꯛ ꯇꯥꯔꯒꯗꯤ ꯏ ꯃꯔꯤꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤꯁꯨ ꯇꯥꯛꯂꯤ ꯑꯗꯨꯒ ꯐꯠꯇꯕ ꯂꯝꯕꯤꯗ ꯀꯌꯥꯔꯛ ꯆꯠꯂꯨ ꯇꯥꯔꯒꯁꯨ ꯑꯐꯕ ꯂꯝꯕꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅꯁꯨ ꯇꯥꯛꯂꯤꯕꯅꯤ ꯃꯁꯤꯗ ꯃꯕꯨꯡ ꯑꯃꯅ ꯃꯆꯤꯜ ꯑꯃꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯁꯨ ꯇꯥꯛꯂꯤ ꯃꯃꯥ ꯑꯃꯅ ꯃꯆꯥꯁꯤꯡꯕꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯌꯣꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤꯁꯨ ꯇꯥꯛꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯖꯣꯏꯟ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯂꯩ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤꯗꯨꯕꯨ ꯐꯖꯅ ꯇꯧꯕ ꯑꯁꯤꯅꯤ ꯃꯔꯨꯑꯣꯏꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯂꯥꯡ ꯐꯥꯡ ꯇꯧꯗꯕꯤꯗ ꯑꯆꯨꯝꯕ ꯆꯠꯄ ꯑꯁꯤꯅꯤ
ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯈꯔ ꯚꯣꯏꯁꯁꯦ ꯆꯦꯟꯖ ꯇꯧꯖꯕꯅꯤ ꯃꯁꯤꯒꯤ ꯚꯣꯏꯁ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯀꯃꯦꯟꯗ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯎ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯅꯤ ꯑꯩꯅ ꯉꯥꯏꯖꯔꯤꯕꯁꯤ ꯑꯩꯗꯤ ꯍꯟꯗꯛ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯥꯗꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯇꯧꯔꯛꯄ ꯑꯃꯁꯨꯡ ꯋꯥꯈꯜ ꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯑꯩ ꯊꯧꯅꯥ ꯐꯪꯖꯗꯨꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯁꯦꯝꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯖꯔꯤꯕꯅꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯏꯛ ꯕꯇꯟꯗꯣ ꯑꯃꯨꯛꯇꯗꯤ ꯅꯝꯕꯤꯔꯝꯃꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯏꯪ ꯆꯤꯛꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯥꯟꯇꯤ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ